ngarang thokiba kogi Ccpur gi thoudok adugi maongda thokiba kogi Chingarel gida nomai lakpagi thoudok aduga Manipur MPTC da amuk nangamai tawbagi thoudok madra leikidaba aduga nahangi Ccpur da thokpa thoudok da leikidabasing gidamakta ikoi nungaitabadi phongdoi nungaitaba phongdoksari aduga thoudok tu akoi strongest term da akanba maongda sarkar ninda tawi government ama leibagi state sigi law and order nganganaba honaba public property amadi life kannanaba honaba si tangai phadaba ikhoigi primary duty ni government ki adugi mailena nahan MPTC gi da tawkibada thoudokta nupa macha ama leikide ama ani soi adagi Chingarel gida tawnaba thoudoktuda aikoi chingnaba leibadagi personal taret IRB ki personal taret akoi khudapta suspend tawi similarly nahangi Ccpur gi thoudoktuda mamangda thokiba thoudok kada SP duna magi personal singi marakta discipline maintain tawnanaba the state sigi oiba organization sigi oiba adugumba sipo emo oibagi magi sabsaba firef lainanabagi sipai ama suspend tawbada adugi tawro matungda oiraiba fibam asi yamna aikode nungnangba amadi condemn tawningai oiba masak leibadagi ni khoina sigi press message kaujarisi madugi da leiba moige da function tawba ITLF heba kanana kamai tawba semino khangdaba nang ki paksemna semagi maongda lupsi semaga kogi SP dubu kihanba pung kunmari ultimatum piba adui mathakta social media da miyo yamana SP dubu hatkadabani gaidana tawrakpa bambang hauzel haidana tawrakpa sugumba aikogi law enforcing agency singda aduga government gi official singda sumaina yam sathina ki helakpa tawrakpa potse koi government taraina logde aduna hujiki maongda ki helaiba hatkanena ki helaiba bambang hauzel asigi mathakta de khoi FIR ma case file tawkre aduga loinana numituda DC office mai thaba adugumba Indian national flag aikoina thawaidagi hena luna tawjariba Indian national flag chingthaba aduga makhada khongna netnaba tawba sugumba yamna nation bu insult tawba thawong singse koi taraina logde aduna hairiba mada thokriba thoudok tugi aikoi magistrate inquiry ma Ccpur gi su aduga gi Chingarel gi amadi MPTC gi yauna tongan ba magistrate inquiry ani tawuni aduga madaida negligence
from anybody or anyone. Madugidu torkan akoi sabsaba ain gi action logani aduga aikoina SP amada number IPS officer amada so namagi duty tawrubagi kun marigi manungda pham thadok kadabani DC su sakadabani ka haina tawrai report and lawlessness sarkarna kuina yengaga leiba ngamoy